Meneng da biliba puno pu GORBACHOV na ahan mamakta da taram na okchari ngasisu anouba nongmaijing numit ama lakpaga loinana mayamna hangbirakkiba wahangsing amadi ibirakpa comment sing gelba video du pu dun lakchari ngasigi video asibu meneng da biliba singna video asibu like tawsinbiba amadi share tawbiba kawbigin ngasigi video asi matang asida haujarge video asibu doi bahobutang meneng tabiyo masi ahan bada lokachariba comment asidi premjit mutumna tawbirakpani bro OnePlus Nord Ce2 ga Realme 9 Pro Plus ka set karamana hena nungaigani camera gaming da adom na hangbiraiba OnePlus Nord Ce2 haiba phone asiga Realme 9 Pro haiba phone ani asigi camera gi matang da yengba taraga di 64 megapixel gi primary camera oiba namaram oiga camera gi matang da di thodu thoma khena ba si kya thuno uba phangoi adubo adom na gaming gi su consider tawning ba oiba taraga di Realme 9 Pro Plus haiba sine gi na dom da mutti hena nung chagani maram di haiba phone asida yauriba Snapdragon 695 haiba processor asi game sanaba matamda gaming gi damakta yamna muk phabu performance piba processor ama oibana adom gi damakta Realme gi phone asi lobuna hena adom gi damakta dom chagani haina adom gi comment asi pau pije mathangda lokachariba comment asina Saicom frame singna tobirapni bro Samsung ga MI ga camera ga display ga comparison tobada rating karbani engani adom na haipiriba company ani asigi manungda Samsung haiba company asidi display gi damakta super AMOLED display natraga su atopa makhal kya gi display gi damakta yamna maming chatpa company ama oibana maram oirga display gi matang da sangdamnaba matamda soidamaki Samsung gi display na helakani loinana camera gi matang da yengba targa su Samsung gi camera sing asi gi matamda afaba phone sing manungda masing thanariba Android ki oina di yamna maksu phaba phone oiba mari camera gi sensor na jingba afaba makhal gi Samsung masama gi oiba camera gi sensor na jingba chu puthokana maram oirga Samsung gi camera sing asi so afaba oibana mai haiba company asika sangdamnaba matamda soidamaki Samsung haiba company asigi phone sing na hena phagani haina arungi comment asigi pau chu pije mathangda lokachariba comment asina Ranjit Inthojam na tawbirakpani bro IQoo Z3 se laininge mobile se phanggadro bro masi aigi wakhal dadi masi online gi Amazon gumba online store dagi natragadi hojiki oina di offline store singda phangba phangdaba haibasi ai loiba idea lejadona maram oirga adom na haiba phone asi laini bagi damakta ngiram taragadi online da Amazon gumba website ki changlaga lebi matamda no problem leiroi amadi soina maki adom na pambirba phone adu ahom mol da su phangani haina adom da suggest tawjani mathangda lokachariba comment asina luang haini biramni bro aigi phone ama laige khanli aigi budget 25k pau ke mani daliba suggest amta to biro overall performance ta adom na rupa 15 pau ke manung daliba afaba phone ama taina bagi da makta yeng biramba taragadi aigi motadi Motorola S20 haiba phone asi suggest tawjani loinana asina taba atopa phone ama ga option oina hajau haiba taragadi Redmi Note 11 Pro 5G haiba phone asi su yam namak phaba phone amani haiba phone asi rupa 15 dagi na pau ke manung daliba amadi Motorola gi phone asi rupa lagina mga phone manung daliba phone si manung da afaba phone atani haina haiba phone ani asi adom da suggest tawjani mathangda lokachariba comment asina Ayub Rubayana tawbirakuni bro Samsung S10 Plus ka Samsung Note 10 Plus ka karambana hena pagi adom na hangbireba phone ani asi yamnamak feature sing asi chap manaba haijaba tai feature asi thido endona khenaba kya leitaba phone sing natani haiba phone ani makta yauriba processor ki matang dabu yengu taraga su camera ki matang dabu yengu ba taraga su haiba phone ani asi adugi matik sangdam dabu matamda adum comparison tawba yaba khena daba phone ni haijaba tai adubu Samsung S10 Plus haiba phone asi dana 3.5mm jack ekoi headphone jack achingba yauba loinana battery da 4300 mAh ki battery pa sina khitang henbra haina khanjarga amadi value for money da yingjeru masamda haiba S10 Plus asina hena dongi damakta phagani haina phone ani sigi matangda suggest tawjari mathangda lokachariba comment asina RIP mode haina ibrame bro Note 11 Pro Max karamba thada launch tawgani amta haibiro hojik faugi oinadi haiba Note 11 Pro Max asi launch tawbagi official notification na chingba sing asidi uba phungjadre adubu rumor oina tab matamda haidi phone asi khara so hoidan maki delay oiragani October natragana November thada India da launch tawraba yai haina pau kaya taba phungni haiba tha si mamang da su lakpa tambang amba legi aduna yare makai matam khada ngai bi matamda so ki phone asi India da di su soi uba phungani haina tawda adongi comment asi pau so pije mathangda lokachariba comment asina chongba sarang jemna tawbirakpani ngasidi wahang amatang hangjage marup madudi Oppo Vivo Samsung Xiaomi OnePlus haiba phone asigi marakta hojik faubada karamba brand gi kari phone na paidagi mamal tangbo oibagi amukta haibiro ahanbada chongba sarang jembo ai market gi thana chaw phongdok chari lepalitana comment tawba loina na dom na sangraiba Xiaomi OnePlus Oppo Vivo Samsung haiba phone mayam sing asigi manung dagi
ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯕ꯭ꯔꯥꯟ ꯑꯁꯤ ꯁꯦꯝꯁꯪ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯁꯦꯝꯁꯪ ꯒꯦꯂꯦꯛꯁꯤ ꯐꯣꯜꯗ 3 ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯅ ꯑꯣꯏꯔꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯐꯣꯟ ꯑꯁꯤ ꯂꯨꯄꯥ ꯂꯥꯈ 1,59,900ꯒꯤ ꯔꯦꯟꯖꯇ ꯐꯪꯕ ꯐꯣꯟ ꯑꯣꯏꯕꯅ ꯑꯁꯤ ꯐꯥꯎꯕꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯑꯇꯣꯞꯄ ꯑꯣꯞꯄꯣ ꯅꯠꯇ꯭ꯔꯒꯅ ꯚꯤꯚꯣ ꯅꯠꯇ꯭ꯔꯒꯅ ꯁꯥꯎꯃꯤꯒꯤ ꯐꯣꯟꯁꯤꯡ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯁꯪ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯟ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯑꯃꯁꯨꯡ ꯑꯐꯕ ꯐꯣꯟ ꯄꯨꯊꯣꯛꯄ ꯑꯦꯟꯗ꯭ꯔꯣꯏꯗꯁꯤꯡ ꯃꯔꯛꯇꯒꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨ ꯑꯣꯏꯔꯤ ꯍꯥꯏꯅ ꯑꯗꯨꯝ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯃꯤꯔꯦꯀꯜ ꯕꯤꯇꯤꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ 25Kꯒꯤ ꯔꯦꯟꯖꯇ ꯁꯥꯎꯃꯤ 11i ꯁꯦ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯍꯣꯏ ꯂꯨꯄꯥ 15,000ꯒꯤ ꯔꯦꯟꯖꯇ ꯂꯩꯕ ꯐꯣꯟꯁꯤꯡꯒꯤ ꯃꯅꯨꯡꯗ 11i ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯑꯐꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯏ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 888ꯒꯤ ꯄ꯭ꯔꯣꯁꯦꯁꯔ ꯂꯣꯏꯅꯅ 108 ꯃꯦꯒꯥꯄꯤꯛꯁꯦꯜꯒꯤ ꯀꯦꯃꯦꯔꯥ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯆꯥꯟꯅꯔꯕ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯣꯏꯕ ꯅꯠꯇ꯭ꯔꯒꯅ ꯀꯦꯃꯦꯔꯥꯒꯤ ꯃꯇꯥꯡꯗ ꯌꯦꯡꯕ ꯇꯥꯔꯒꯁꯨ ꯑꯐꯕ ꯐꯣꯟ ꯑꯃ ꯑꯣꯏꯕꯅ ꯂꯨꯄꯥ 15,000 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯐꯣꯟꯁꯤꯡ ꯃꯅꯨꯡꯗ ꯑꯗꯣꯝꯅ ꯌꯦꯡꯕꯤꯔꯝꯕꯗ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯂꯩꯅꯕꯒꯤꯗꯃꯛ ꯌꯦꯡꯕꯤꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤꯁꯨ ꯑꯐꯕ ꯂꯩꯕ ꯌꯥꯕ ꯑꯃꯗꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯏꯔꯣꯟꯕ ꯒꯦꯃꯤꯡ ꯍꯥꯏꯅ ꯏꯕꯤꯔꯝꯃꯦ ꯕ꯭ꯔꯣ iPhone 10ꯒ 10R ꯒ ꯀꯔꯝꯕꯅ ꯍꯦꯟꯅ ꯐꯒꯗꯒꯦ ꯑꯗꯣꯝꯅ ꯍꯪꯕꯤꯔꯛꯏꯕ iPhone 10 ꯑꯃꯁꯨꯡ 10R ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ iPhone 10R ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯦꯟꯅ ꯐꯒꯅꯤ ꯃꯔꯝꯗꯤ iPhone 10R ꯗꯅ A12 Bionic chip ꯌꯥꯎꯕ ꯑꯗꯨꯒ iPhone 10 ꯗꯅ A11 Bionic chip ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯦꯇꯦꯁ ꯑꯣꯏꯕ ꯆꯤꯞꯁꯦꯠ ꯑꯃꯗꯤ ꯏꯝꯄ꯭ꯔꯨꯚ ꯑꯣꯏꯕ ꯁꯣꯐꯋꯦꯌꯔ ꯅꯆꯤꯡꯕ ꯑꯅꯧꯕ ꯃꯈꯜꯒꯤ ꯁꯣꯐꯋꯦꯌꯔ ꯈꯔ ꯌꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯅꯤ ꯑꯁꯤ ꯀꯝꯄꯤꯌꯔ ꯇꯧꯕ ꯃꯇꯝꯗ ꯑꯃꯗꯤ ꯗꯦ ꯇꯨ ꯗꯦ ꯂꯥꯏꯐꯇ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ iPhone 10R ꯅ ꯍꯦꯟꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯍꯥꯏꯅ ꯏꯕꯤꯔꯝꯃꯤ ꯕ꯭ꯔꯣ ꯀꯣꯏꯁꯟ ꯑꯃꯇꯪ MI ꯐꯣꯟꯁꯤꯡꯁꯦ ꯍꯜꯂꯤꯉꯩꯗ ꯀꯦꯃꯦꯔꯥ ꯃꯌꯦꯛ ꯌꯥꯝ ꯁꯦꯡꯉꯤ ꯑꯗꯨꯒ ꯀꯨꯏꯅ ꯁꯤꯖꯤꯟꯅꯔꯛꯑꯗꯤ ꯁꯦꯡꯉꯛꯇꯦ ꯌꯥꯝꯅ ꯄꯥꯎꯈꯨꯝꯗꯤ ꯍꯥꯟꯅ ꯄꯤꯈ꯭ꯔꯦ ꯃꯇꯥꯡꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯗꯨꯝ ꯀꯦꯃꯦꯔꯥꯁꯤ ꯁꯦꯡꯍꯜꯂꯒ ꯊꯝꯕꯗꯤ ꯌꯥꯔꯣꯏꯗꯕ꯭ꯔꯥ ꯍꯣꯏ ꯃꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛꯅ ꯊꯦꯡꯅꯔꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯇꯥꯏ ꯐꯣꯟꯁꯤꯡ ꯑꯁꯤ ꯂꯩꯔꯛꯄ ꯅꯧꯔꯤꯉꯩ ꯃꯇꯝꯗ ꯊꯥ 5-6ꯁꯤ ꯌꯥꯝ ꯐꯖꯅ ꯀꯦꯃꯦꯔꯥꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯕ ꯃꯌꯦꯛ ꯁꯦꯡꯕ ꯑꯁꯤ ꯑꯗꯨꯃꯛ ꯊꯦꯡꯅꯔꯝꯒꯅꯤ ꯑꯗꯨ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯍꯟꯊꯔꯛꯄ ꯍꯥꯏꯕꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯊꯦꯡꯅꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕꯁꯨꯡ ꯑꯗꯣꯝꯅ ꯂꯩꯕꯤꯔꯤꯕ ꯐꯣꯟ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯀꯦꯃꯦꯔꯥꯒꯤ ꯁꯦꯟꯁꯔꯁꯤꯡ ꯑꯗꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯁꯦꯟꯁꯔꯅꯣ ꯍꯥꯏꯕꯗꯨ ꯑꯃꯨꯛ ꯃꯌꯦꯛ ꯆꯨꯝꯅ ꯌꯦꯡꯊꯣꯛꯄꯤꯌꯨ ꯁꯣꯅꯤꯒꯨꯝꯕꯒꯤ ꯁꯦꯟꯁꯔ ꯌꯥꯎꯕ ꯐꯣꯟꯁꯤꯡꯗꯗꯤ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯑꯗꯨꯃꯛ ꯁꯦꯡꯕ ꯑꯁꯤ ꯊꯦꯡꯅꯖꯩ ꯂꯣꯏꯅꯅ ꯃꯁꯤ ꯀꯝꯄꯅꯤꯁꯤꯡꯅ ꯅꯝꯐꯨꯗ ꯍꯥꯏꯔꯤꯕ ꯀꯦꯃꯦꯔꯥꯁꯤꯡ ꯑꯁꯤ ꯗꯥꯎꯟꯒ꯭ꯔꯦꯗ ꯇꯧꯅꯕꯒꯤꯗꯃꯛꯇ ꯁꯣꯐꯋꯦꯌꯔ ꯑꯞꯗꯦꯠ ꯇꯧꯕ ꯃꯇꯝꯗꯁꯨ ꯑꯗꯨꯒꯨꯝꯕ ꯐꯤꯛꯁ ꯇꯧꯕ ꯑꯁꯤ ꯊꯦꯡꯅꯩ ꯍꯥꯏꯗꯨꯅ ꯃꯃꯥꯡ ꯆꯠꯇ ꯀꯝꯄ꯭ꯂꯦꯟ ꯀꯌꯥ ꯇꯥꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯀꯦꯃꯦꯔꯥ ꯑꯗꯨ ꯁꯦꯡꯍꯟꯗꯨꯅ ꯊꯝꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯌꯥꯔꯤꯃꯈꯩ ꯑꯞꯗꯦꯠꯅꯆꯤꯡꯕ ꯂꯥꯛꯄ ꯃꯇꯝꯗ ꯑꯞꯗꯦꯠ ꯇꯧꯗꯅ ꯊꯝꯕ ꯇꯥꯔꯒꯗꯤ ꯈꯔ ꯃꯈꯩꯗꯤ ꯐꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ ꯑꯗꯨꯕꯨ ꯑꯗꯣꯝꯅꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯝꯒꯅꯤ ꯄꯣꯠ ꯈꯨꯗꯤꯡꯃꯛꯁꯤ ꯁꯤꯖꯤꯟꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯝ ꯀꯨꯏꯁꯤꯜꯂꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀ꯭ꯋꯥꯂꯤꯇꯤ ꯍꯟꯊꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯃꯟꯁꯤꯜꯂꯛꯄ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ ꯑꯗꯨꯅ ꯑꯗꯣꯝꯅ ꯃꯇꯝ ꯆꯨꯞꯄꯗ ꯀꯦꯃꯦꯔꯥꯒꯤ ꯔꯤꯖꯣꯂꯨꯁꯟ ꯑꯗꯨ ꯑꯍꯟꯕꯒ ꯆꯞ ꯃꯥꯟꯅꯅ ꯊꯝꯕ ꯍꯥꯏꯕꯁꯤ ꯈꯔ ꯋꯥꯅ ꯊꯣꯛꯀꯅꯤ ꯍꯥꯏꯅ ꯑꯗꯣꯝꯒꯤ ꯀꯃꯦꯟ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝꯁꯨ ꯄꯤꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯔꯣꯍꯤꯠ ꯃꯩꯇꯩꯅ ꯇꯧꯕꯤꯔꯛꯄꯅꯤ ꯕ꯭ꯔꯣ ꯑꯟꯗꯔ 10Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯕ꯭ꯂꯣꯒꯤꯡꯒꯤ ꯇꯧꯕ ꯅꯨꯡꯉꯥꯏꯒꯗꯕ ꯀꯦꯃꯦꯔꯥ ꯈꯔꯒꯤ ꯃꯇꯥꯡꯗ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯎ ꯍꯣꯏ ꯔꯣꯍꯤꯠ ꯃꯩꯇꯩꯅ ꯍꯥꯏꯕꯤꯔꯤꯕ ꯑꯁꯤꯒꯨꯝꯅ ꯃꯌꯥꯝꯅꯁꯨ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯚꯤꯌꯨꯔ ꯀꯌꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯁꯦꯝꯕꯤꯔꯛꯅꯕꯒꯤꯗꯃꯛꯇ ꯀꯃꯦꯟ ꯀꯌꯥ ꯇꯧꯕꯤꯔꯛꯏ ꯑꯗꯣꯝꯅ ꯇꯧꯕꯤꯔꯛꯏꯕ ꯀꯃꯦꯟ ꯑꯁꯤꯁꯨ ꯅꯤꯡꯁꯤꯡꯖꯔꯒ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯁꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯣꯏꯗꯅꯃꯛꯀꯤ ꯁꯦꯝꯕ ꯉꯝꯅꯕꯗꯤ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯚꯤꯗꯤꯑꯣ ꯈꯔꯁꯨ ꯁꯦꯝꯅꯕꯒꯤꯗꯃꯛꯇ ꯁꯦꯗ꯭ꯌꯨꯜ ꯇꯧꯔꯒ ꯂꯩꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯇꯝ ꯈꯔꯗꯪ ꯑꯣꯏꯔꯕꯁꯨ ꯉꯥꯏꯕꯤꯅꯕꯒꯤꯗꯃꯛꯇ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯇꯨꯡꯗ ꯊꯥꯒꯠꯆꯔꯛꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡ ꯑꯁꯤꯕꯨ ꯂꯦꯞꯄ ꯂꯩꯇꯅ ꯌꯦꯡꯕꯤꯅꯕꯒꯤꯗꯃꯛꯁꯨ ꯑꯃꯨꯛꯀ ꯍꯟꯅ ꯑꯗꯣꯝꯕꯨ ꯅꯣꯛꯆꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ ꯅꯥꯎꯕ ꯃꯩꯇꯩꯅ ꯇꯧꯔꯛꯄꯅꯤ ꯂꯦꯅꯣꯚꯣ ꯇꯦꯕ P11ꯁꯤ ꯂꯩꯕ ꯌꯥꯕ ꯇꯦꯕ 25Kꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯇꯦꯕ ꯑꯃꯠꯇ ꯍꯥꯏꯕꯤꯔꯛꯎ ꯍꯣꯏ ꯅꯥꯎꯕ ꯃꯩꯇꯩ ꯑꯗꯣꯝꯅ ꯍꯥꯏꯕꯤꯔꯛꯏꯕ ꯂꯦꯅꯣꯚꯣ ꯇꯦꯕ P11 ꯍꯥꯏꯔꯤꯕ ꯑꯁꯤ ꯂꯨꯄꯥ 10,19,900ꯒꯤ ꯔꯦꯟꯖꯇ ꯐꯪꯕ 15 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯐꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯦꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯗꯨꯃꯛ ꯃꯃꯤꯡ ꯆꯜꯂꯤꯕ ꯑꯗꯨꯒꯨꯝꯕ ꯇꯦꯕ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯗꯣꯝꯅ ꯑꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯞꯁꯟ ꯑꯃ ꯌꯦꯡꯅꯕꯒꯤꯗꯃꯛꯇ ꯁꯖꯦꯁ ꯇꯧꯍꯟꯅꯤꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤꯗꯤ Samsung Galaxy A8 ꯇꯦꯕꯅꯆꯤꯡꯕ ꯅꯠꯇ꯭ꯔꯒꯅ MI Tab 5 Pro ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯂꯕ ꯇꯦꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯕꯅ ꯑꯗꯣꯝꯒꯤꯗꯃꯛꯇ ꯑꯣꯞꯁꯟꯗ ꯑꯗꯨꯃꯛ ꯈꯨꯗꯣꯡꯆꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯅꯤꯡꯖꯩ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯇꯦꯕ ꯑꯁꯤꯗ ꯌꯥꯎꯔꯤꯕ Snapdragon 860 ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯁꯤ ꯐ꯭ꯂꯦꯒꯁꯤꯞ ꯄ꯭ꯔꯣꯁꯦꯁꯔꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯣꯏꯔꯤꯕ ꯑꯐꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃꯅꯤ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯪꯅꯔꯕ ꯄ꯭ꯔꯣꯁꯦꯁꯔ ꯑꯃ ꯑꯣꯏꯕꯅ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗ ꯁꯣꯏꯗꯅꯃꯛꯀꯤ ꯒꯦꯝ ꯁꯥꯟꯅꯕ ꯇꯥꯔꯒꯁꯨ ꯅꯨꯡꯉꯥꯏꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯗꯣꯝꯗ ꯍꯥꯏꯔꯤꯕ ꯇꯦꯕ꯭ꯂꯦꯠꯁꯤꯡ ꯑꯁꯤꯁꯨ ꯁꯖꯦꯁ ꯇꯧꯖꯔꯤ ꯃꯊꯪꯗ ꯂꯧꯈꯠꯆꯔꯤꯕ ꯀꯃꯦꯟ ꯑꯁꯤꯅ
दा अबुंगना तौबिरकपनि याम्बा OnePlus फोन सिंगसी 48 मेगापिक्सल ओइ अतै फोन सिंगसु 48 मेगापिक्सल ओइरबसु मतम पुनमक्ता OnePlus ना अदुम कैमरा दा HD ओइबा हेलसे करिगिनो ब्रो मसी अइना हाइजनिंगबसिदि कैमरा दा 48 मेगापिक्सल 50 मेगापिक्सल 108 मेगापिक्सल 64 मेगापिक्सल काइना कोइगे कैमरा की सेंसर सिंग असि यामना मेगापिक्सल वांगहलिबा उहलिबा असि कंपनी सिंगना अदुमक कोइगे मार्केटिंग गिविंग अमो ओइना सानबनि हाइना निजे 12 मेगापिक्सल पीबा तारगसु हाइरिबा कैमरा अदुदि यावरिबा सेंसर अदुगि मखा यामना ओली हाइना थमजगे अदोमना लेरिबा फोन अदुदि यावरिबा कैमरा अदुगि सेंसर अदु सोनी के IMX सेंसर ओइब्रा नत्रगना ओमनी विजन की ओइब्रा नत्रगना हेजल ब्लैक की ओइब्रा नत्रगना अतोपा मखल मखा क्या की सैमसंग की ओइब्रा हाइबन चिंगबादु मखल मुन्ना येथोपिरगा अदोंगी सेंसर अदुना अफबा सोनी गुंबगी सेंसर ओइबा तारगदि 12 मेगापिक्सल ओइबा तारगसु 48 मेगापिक्सल नागदुम दसु बेलोय अमसुं मेक सेंबा अदुमक फंगनी हाइना अदोम कमेंट असि पाउ बिजरी वैनना हाइबा OnePlus के फोन सिंग असिना मेक सेंगिबा असि अदुगुंबा हेजल ब्लैक गुंबा नत्रगना सोनी गुंबगी सेंसर सिंग सिनबनेनि हाइना अदोंगी कमेंट असि की पाउ मदु बिजरी मसिनी ngasi mayamna hangbirakkiba wahangsing amadi ibirakpa comment siga video asu ming tabiriba singna video asu like toksinba channel asibu subscribe toksinba kaubiganu amadi adomgi maru mapang da video asibu su share tobiramu tungdasu asigumlaba video kya yengbinamagi damakta channel asibu subscribe toksinba su kaubiganu adomna mobile phone sing matangda natragana technology ka mari leniba hangbiringba wahangsing leiba taraga su ngasi video gi comment section da su soi dane ibiramu amadi channel asida pibingba suggestion leiraga su ngasi video gi comment section da su soi dane ibiramu अदोमना हंबिरक वांगसिंग अमदी पिबिरक सजेशनसिंग लोइनना मथंगी नोमाइजिंग निमित्ता अनोबो वीडियो अमु पुदु लाक्चगे कसिगे ओइनदी वीडियो असि मतांग सिदो सिंगरी तुंगदा अनोबो वीडियो अमदा अमु थेंगरसि मतम मदु फाउगी नमक्तदि मयाम पुनमक्तगी काइना बगिया थन निजरी